ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐꯦꯛꯇꯔꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯣꯄꯨꯂꯦꯁꯟꯒꯤ ꯑꯅꯦꯝ ꯑꯋꯥꯡꯁꯦ ꯑꯗꯨꯃꯛ ꯑꯀꯥꯞꯄ ꯅꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯑꯅꯦꯝ ꯑꯋꯥꯡ ꯅꯥꯏꯔꯤꯕ ꯄꯣꯄꯨꯂꯦꯁꯟꯒꯤ ꯃꯥꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟꯒꯤ ꯃꯑꯣꯡ ꯑꯁꯤ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄꯒꯤ ꯊꯕꯛ ꯑꯃꯃꯨꯛ ꯍꯦꯛ ꯇꯧꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯁꯤꯡꯗ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯐꯣꯔꯝꯗ ꯇꯧꯋꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯗꯤꯂꯤꯃꯤꯇꯦꯁꯟ ꯃꯅꯤꯄꯨꯔꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯗꯔꯀꯥꯔ ꯂꯩꯕ ꯍꯥꯏꯕꯁꯤꯗ ꯂꯥꯛꯆꯗ꯭ꯔꯤꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯅ ꯊꯝꯖꯒꯗꯧꯔꯤꯕꯁꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯕꯤꯜ ꯑꯁꯤꯗ ꯀꯔꯤꯅꯣ ꯗꯤꯂꯤꯃꯤꯇꯦꯁꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ why the delimitation is needed ꯑꯗꯨꯒ what is necessary for this delimitation bill ꯃꯁꯤꯒꯤ delimitation bill ꯑꯁꯤꯗ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯕꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ delimitation ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯃꯁꯤꯗ ꯑꯩ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ delimitation ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯅꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄ population ꯑꯗꯨꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐꯦꯛꯇꯔꯁꯤꯡ ꯌꯦꯡꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟꯁꯤ ꯄ꯭ꯔꯣꯄꯣꯔꯁꯅꯦꯠ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯃ ꯐꯪꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯝꯒꯤ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯕꯥꯎꯟꯗꯔꯤꯁꯤꯡ ꯑꯁꯤ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄꯒꯤ ꯊꯕꯛꯁꯤꯕꯨ ꯑꯩꯈꯣꯏꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯋꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯒ ꯂꯩꯔꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯦ ꯑꯩꯅ ꯍꯟꯅ ꯅꯤꯡꯁꯤꯡꯖꯗ꯭ꯔꯒꯁꯨ ꯏꯟꯗꯤꯌꯥꯗ ꯃꯁꯤ ꯑꯩꯈꯣꯏ 4 times ꯇꯧꯈ꯭ꯔꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯤ ꯑꯍꯥꯟꯕꯗ 1963 1952ꯗ ꯑꯍꯥꯟꯕ ꯑꯗꯨꯒ 1963ꯗ ꯑꯅꯤꯁꯨꯕ 1973ꯗ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯑꯗꯨꯒ 2002ꯗ ꯃꯔꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ 1973ꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯕꯤꯜꯁꯤꯗ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯤꯗ ꯑꯩꯈꯣꯏ ꯗꯤꯂꯤꯃꯤꯇꯦꯁꯟ ꯀꯃꯤꯁꯟꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯈꯤꯕ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯃꯛ ꯑꯩꯈꯣꯏꯅ ꯆꯂꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯂꯩꯔꯤꯕ ꯃꯤꯍꯨꯠ ꯃꯁꯤꯡ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯕꯥꯎꯟꯗꯔꯤꯁꯤ 1973ꯗ ꯁꯦꯝꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯕꯥꯎꯟꯗꯔꯤꯁꯤꯡꯅꯤ ꯑꯗꯨꯒ 1971ꯒꯤ ꯁꯦꯟꯁꯁꯇ ꯕꯦꯁ ꯇꯧꯔꯀꯥꯟꯗ ꯁꯦꯝꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯑꯗꯨꯒꯨꯝꯕ ꯃꯁꯛ ꯑꯃꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯑꯗꯨꯒ ꯂꯥꯛꯆꯔꯤꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ 2003ꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯤ ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯈꯤꯗꯦ ꯃꯔꯝꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯖꯟꯒꯤꯅꯦ ꯍꯥꯏꯗꯅ ꯄꯥꯡꯊꯣꯛꯈꯤꯗꯕꯅꯤ ꯑꯗꯨꯒ ꯆꯍꯤ ꯑꯩꯈꯣꯏ ꯈꯔ ꯗꯤꯐꯔ ꯇꯧꯕꯒꯤ ꯑꯌꯥꯕꯁꯤ 2008ꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯁꯤ ꯗꯤꯐꯔ ꯇꯧꯔꯦ ꯍꯥꯏꯅ ꯐꯣꯔꯃꯦꯜꯂꯤ ꯍꯥꯏꯈꯤꯕꯅꯤ ꯁꯥꯏꯇꯤꯡ ꯗ ꯔꯤꯖꯟꯁ ꯑꯣꯐ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯖꯟꯁ ꯍꯥꯏꯔꯒ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯩꯔꯛꯄ ꯄꯣꯠꯁꯤ 2020ꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯔꯨꯂꯤꯡ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯑꯃꯨꯛ ꯔꯤꯁꯤꯟꯗꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯗꯤꯂꯤꯃꯤꯇꯦꯁꯟ ꯕꯤꯜꯁꯤ ꯑꯩꯈꯣꯏ ꯗ꯭ꯌꯨ ꯂꯩꯔꯒ ꯂꯩ ꯃꯔꯝ ꯑꯁꯤꯅꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ 2026ꯗ 2026 ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯆꯍꯤꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ 2002ꯗ ꯏꯟꯗꯤꯌꯥꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕꯁꯤ 1971ꯗ ꯂꯩꯈꯤꯕ ꯁꯤꯠ ꯃꯁꯤꯡ ꯑꯗꯨꯗ ꯑꯗꯨꯃꯛ 2026ꯀꯤ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯀꯗꯕ ꯁꯦꯟꯁꯁꯀꯤ ꯃꯇꯨꯡꯗ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯆꯍꯤꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯀꯗꯕ ꯁꯦꯟꯁꯁ that is 27ꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯁꯦꯟꯁꯁ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯁꯤꯠ ꯍꯦꯟꯒꯠꯄ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯤ ꯂꯦꯞꯀꯅꯤ ꯑꯗꯨꯐꯥꯎꯕꯗꯤ ꯃꯁꯤꯒꯤ ꯁꯤꯠ ꯍꯦꯟꯒꯠꯄꯅꯆꯤꯡꯕꯁꯤꯡꯁꯤ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒ 2002ꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯁꯤꯠ ꯃꯁꯤꯡ ꯍꯦꯟꯒꯠꯇꯕꯤꯗ ꯕꯥꯎꯟꯗꯔꯤꯁꯤꯡ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯛꯊꯣꯛꯄꯁꯤ ꯇꯧꯈꯤꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯤ ꯄꯥꯡꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ 2002ꯒꯤ ꯗ꯭ꯌꯨꯗ ꯂꯩꯍꯧꯔꯤꯕ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯤ ꯄꯥꯡꯊꯣꯛꯅꯔꯛꯄ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯩ ꯑꯍꯥꯟꯕ ꯃꯇꯝꯗ 2002ꯗ ꯐꯦꯜ ꯑꯣꯏꯈꯤꯕꯒꯤ ꯃꯔꯝꯁꯤ ꯌꯥꯝ ꯆꯥꯎꯅ 2001ꯒꯤ ꯁꯦꯟꯁꯁꯇ ꯕꯦꯁ ꯇꯧꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯕꯨ 2001ꯒꯤ ꯁꯦꯟꯁꯁꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯑꯦꯕꯅꯣꯔꯃꯦꯜ ꯒ꯭ꯔꯣꯊ ꯂꯩꯕ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕꯁꯤ ꯅꯦꯆꯔꯦꯜ ꯑꯣꯏꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯄ꯭ꯔꯦꯁꯔ ꯂꯥꯛꯄꯗꯒꯤ ꯇꯣꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯅꯦꯁꯦꯁꯤꯇꯤ ꯑꯣꯏꯔꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇꯔ ꯀꯌꯥ ꯑꯃꯗꯒꯤ 1970ꯗ ꯂꯩꯔꯝꯕ ꯔꯤꯌꯦꯂꯤꯇꯤꯗꯨꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏ 2026ꯗ ꯂꯩꯔꯤꯕ ꯔꯤꯌꯦꯂꯤꯇꯤꯁꯤꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯕ ꯄꯣꯄꯨꯂꯦꯁꯟꯗ ꯈꯦꯠꯅꯔꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯈꯦꯠꯅꯔꯕ ꯂꯩꯔꯤꯕꯁꯤꯗꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯇꯉꯥꯏꯐꯗꯅ ꯁꯦꯝꯗꯣꯛꯄꯗꯤ ꯆꯪꯉꯤ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯁꯤꯇꯤꯖꯦꯟꯁꯤꯞꯁꯦ ꯚꯦꯔꯤꯐꯥꯏ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ NRC ꯅꯠꯇ꯭ꯔꯒꯅ NRIC ꯑꯦꯅꯤ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯑꯩꯈꯣꯏ ꯌꯨꯅꯤꯌꯟ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄꯨꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯒꯤ
की कोई में सिताक्शन के नया कांडा हाई में सिहाना सिटीजनशिप वेरीफाई तोबा आहाबला अलिसुबला सेंसस कोई 2060 मतलब तबला सेंसस से बकुं फाना हाई एनआरसी द जगना सिटीजनशिप वेरीफाई तोबा तो तमेना मतुंगा हाई डिलिमिटेशन की प्रोसेस कोई याम हाई भद्र डिलिमिटेशन से तो उस टाइम भद्र नंबर रोका नहीं सी अपेना हाउस दा मणिपुर डिलिमिटेशन बिल से कुचबनी ऑनरेबल स्पीकर सी बिल से कोई मणिपुर कंदना वाला मणिपुर की फ्यूचर ले बनोगी पांडव पास हो गया अमुका ना ऑनरेबल स्पीकर